Meitei Phurup asi Indian Constitution ki SD list Chalhanbiyu haidon RPI Athwale ki National Secretary Maheshwar Thounaojam na luchingba RPI Athwale Manipur State Committee ki Mihut Singh na Manipur ki Governor Ajay Kumar Bhala da memorandum pisin kray Manipur ki Governor unadona memorandum pisaluraba matung paumi sing unaba amada RPI Athwale ki National Secretary Maheshwar Thounaojam na hai Meitei Singh asi British ki matamdagi hauna North East India da khundaba indigenous hill tribe amani haina recognize tarum Labani. Indian British ki makuttagi ningkha tamlak laba matung kumjale sing masamapan yangkai mathoi da Indian Constitution form tawba matam da Meitei Singh asi scheduled tribe list dagi lauthokibadi matam adu dagi haurak laga ngasi phauba Meitei na phangpham thokpa hak kaya amata phangdana lakli scheduled tribe list da yawba haibasi Meitei gi right ni process asi state laingak na central recommendation piraba matung da haugadaba maramna ngasi Manipur gi governor da RPI Athwale na taksin bani Governor ki Meitei de ki suwafam asi yamna lumna lobaga loinana ahenba mityang changani haina thazaba pirakhi haina mahakna makhatake Scheduled tribe ki status yauroktabase Chalhanbiyu haiduna akoigi Manipur RPI State Committee ki site tagi kana taksanjaba changjabani aduga yam nungaibamna honorable governor na akoina annexer yauriba points yauriba akoina documents proof yauriba mayam do phajana yengbiraga mahakna akoigi sigi matang sida kai yam phajana khanagani aduga akoi thabagi se akoina khanara akoigi sigi process se mahaksu yamna concern oi yamna serious oi si hai mahak makna haibirei aduga yam kana su akoina pirambe annexer documents ma'am se hena su nei nagani aduga akoi Meitei state ST chanbagi matang sida mahakna su yengjangani akan mamong di yengjangani aduga mahaksu sida concern serious oi haibase utpirei aduna akoigi RPI committee gi site gi su mahak ki leadership makhada mahakna phajana akoi Manipur da Laibiri ngai mahakna mapung phana thabak pangthu ingai sida peace hanjanaba hotnari ngai sida aikoigi sigumba phangam thokpada phangdadan lairiba 1951 ki constitution da tholakpada akoigi Meitei ne SC list yauroktabase si amtang Chalhanbiyu haibasida mapung phana tawbiu haijarame sida mahakna yam serious oi haibagi koida haibirei